Yai lo, toksi lo. Tam thoi ma. Amun nan thu ni. Pakchina ta phamji se. Tana kau koi ma. Jai ma tam phandok se. Tap na phamji ma. Hãy là bỏ lão các lỗ lão ai bùa BP guli musa kadra thôi si bùa ani tholei si bùa Ma BP na te ma mama na biur male masa happy mane mama ni se lão si re ma noi si ta lak pa khulap to phone kok to ro ya dro o bu tholak na ba adu ga loi ka oida babung do sa da bani na lebiu ya dre nganu ra kai nom le loi re kai no babung ta ni hai bani kananu nu pa ji bo punsi ba ko bani akhu khun si dei ne mama se kan na mali ne kamai na moi ni mafam si da le mi no apa ba mi ne marai bakti badagi babung na mafam si da changjabam piraga lei bani asibu nangi mut sagat paduro nate ba Dema yum sigi bapu ohen ba ya ba ima kamathi da ba ya leire ya leire kai no lei di bo thôi noi na para hoi khoi pa bung na pa ma du pa do amu ka so hai leire hai ba nang yam henjala kanu ko henjen na ngau re ai di ba gonda kana da no nang ngoi se pusi ba da mut ka sagat na nang kai do he ngau bu nang bo mina da hai na bi hai ra ga chi na pak tha ra da na akhoi ni gi se horen yu ga yaw sanar di se phugai na rakta na sinani se ye yu su thak ta na chak chana bravo chakhaw si pop ek sagale loi shalo ba ye leiram dre babung gi wakhal da adumaina unga ga leiba do nungai te thokadi thokre mihoi bani na khras nungai thopa tam sida angang he punchi de nusidra nungsi iningi khatam na chen chong du na sana zabado usti ke hajan khangre punchi se kai do bagi hensin na khalino khangano bayai na khojan jung bibi se ayam no ai hip ki phone ne se hello nang le ram ka do amu hange nang la giro number 2 gi nang gi phone am su le rabane phare ne lage dudi adudi book tawrge hoi bane chataraba hoi sen tanduna yam thana bo hanage ibani matam khardi una roise se no aite asal era mo bolok to kono hay time phajak kan loge pikli ngai dagi nang ni khanna thamjarak po posakse ngasi dagi napham da sinara bane ibungo nang tawdoi si haidi haini ko hay ni de ma
ꯑꯦ ꯀꯔꯤꯒꯤ ꯆꯅꯥ ꯃꯌꯣꯝꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯃꯔꯨꯞꯁꯦ ꯀꯩꯊꯦꯜꯗꯅꯦ ꯆꯥꯒ ꯆꯅꯥꯒ ꯌꯣꯜꯂꯒꯦꯌꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯀꯥꯞꯄꯒ ꯅꯗꯥꯎꯗꯨ ꯂꯩꯔꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯐꯥꯎ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯦ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯂꯧꯅꯤ ꯑꯗꯣ ꯃꯃꯤꯡꯗꯣ ꯏꯔꯛꯑꯣꯗꯅ ꯌꯥꯏꯌꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯆꯠꯄꯗ ꯅꯝꯕꯔ 2 ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯒꯦ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯏꯕꯅ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯏꯟꯗꯤꯌꯟ ꯄꯣꯂꯤꯁꯤ ꯐꯣꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯏꯕꯅ ꯑꯦꯝ ꯂꯣꯃꯤꯀꯥꯟ ꯄꯣꯂꯤꯇꯤꯛꯁ ꯁꯤ ꯑꯅꯤꯁꯦ ꯌꯥꯝ ꯊꯤꯕꯤꯔꯛꯑꯣꯀꯣ ꯁꯦꯟꯁꯨ ꯄꯥꯏꯈ꯭ꯔꯣ ꯁꯦꯟꯗꯤ ꯄꯤꯔꯛꯈꯤꯅꯨ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯔꯛꯑꯒꯦ ꯏꯆꯥꯅ ꯌꯥꯑꯣꯡ ꯏꯟꯒꯗꯧꯔꯤꯕ ꯏꯃꯧꯗꯣ ꯅꯨꯡꯁꯤꯅꯦ ꯁꯦ ꯅꯝꯊꯤꯍꯦ ꯀꯅꯥ ꯁꯤꯟꯅꯖꯥꯠꯅꯣ ꯊꯨꯞꯆꯔꯤꯁꯤꯅꯗꯤ ꯏꯃꯥꯁꯤꯡꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯦꯜ ꯇꯥꯎꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯏꯃꯥ ꯁꯦꯜ ꯇꯥꯎꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯦꯜ ꯇꯥꯎꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯦꯟ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦ ꯑꯩꯒꯤ ꯁꯦꯜ ꯇꯥꯎꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯏꯃꯥ ꯍꯩꯃꯥ 이붕어 이마기 ꯄꯩꯁꯥ ꯇꯥꯍꯧꯏꯅꯦ ꯀꯌꯥ ꯆꯠꯄꯤꯅꯣ 2,000 ꯆꯠꯄꯤꯅꯦ ꯑꯗꯨꯗꯤ ꯁꯤꯃ ꯑꯃ ꯌꯦꯡꯉꯣ ꯑꯣ ꯃꯥꯅꯦ ꯍꯌꯦꯡꯒꯩꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯏꯃꯥ ꯁꯦ ꯏꯃꯥ ꯂꯧꯁꯟꯕꯤꯌꯨ 이씨 ꯅꯨꯡꯉꯥꯏꯖꯔꯦꯗ 이붕어 ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯦꯜ ꯈꯨꯜꯂꯒ ꯃꯄꯨꯒ ꯊꯤꯕꯤꯔꯛꯏꯕꯁꯦ 이붕어 ꯅꯪ ꯌꯥꯝ ꯐꯩ ꯆꯠꯂꯨꯀꯣ ꯏꯃꯥ ꯍꯣꯏꯅꯦ ꯌꯥꯝ ꯐꯕ ꯃꯥꯜꯂꯤꯅꯦ ꯐꯩꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯦ ꯇꯥꯡꯉꯤꯀꯣ ꯑꯇꯥꯡꯕꯅꯤ ꯆꯅꯥ ꯆꯥꯁꯨ ꯌꯥꯎꯔꯤ ꯆꯅꯥꯁꯨ ꯌꯥꯎꯔꯤ ꯀꯩ ꯍꯥꯏꯅꯣ ꯊꯥꯕꯤꯔꯤꯁꯤꯕꯣ ꯄꯨꯂꯞ ꯂꯧꯔꯣ 이붕어 ꯆꯥꯝ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯑꯩ ꯂꯣꯏ ꯂꯧꯈ꯭ꯔꯒꯦ ꯋꯥꯔꯨꯅꯨ ꯃꯃꯥꯒ ꯌꯨꯝꯗꯅꯦ ꯄꯣꯊꯥꯔꯨꯔꯣꯀꯣ ꯆꯅꯤꯁꯤ ꯂꯧꯔꯣ ꯏꯕꯦꯝꯃ ꯅꯪ ꯅꯥꯍꯟꯒꯅꯨꯀꯣ ꯂꯧꯖꯩ ꯐꯖꯩ ꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯄꯨꯂꯞ ꯍꯧꯅꯔ ꯂꯥꯛꯑꯦꯅ ꯀꯗꯣꯝꯗ ꯂꯣꯠꯀꯅꯤ ꯍꯩꯃꯥ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯍꯣ ꯁꯅꯥ ꯈꯔ ꯊꯝꯒꯦꯅ ꯂꯥꯛꯄꯅꯦ ꯌꯥꯗ꯭ꯔꯒꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯩꯁ ꯁꯤꯗꯤ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤꯅ ꯐꯝꯃꯨ ꯇꯥꯃꯣꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯎꯔꯒ ꯆꯦꯟꯁꯟꯕꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ ꯍꯦꯛ ꯂꯩꯀꯥꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯍꯦꯛ ꯄꯨꯜꯂꯒ ꯂꯥꯛꯄ ꯑꯣꯏꯒꯟꯕꯗꯨꯗ ꯂꯣꯜꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯦꯛ ꯆꯦꯜꯂꯤꯅꯤ ꯇꯥꯃꯣ ꯍꯥꯎ. ꯂꯥꯛ ꯑꯃꯒ 50,000ꯗꯤ ꯄꯤꯕꯤꯗꯕ ꯌꯥꯗꯦꯀꯣ ꯌꯦꯡꯁꯤ ꯇꯥꯃꯣ ꯀꯌꯥꯗꯤ ꯑꯣꯏꯒꯅꯤ 150ꯗꯤ ꯌꯥꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯊꯝ ꯇꯥꯔꯦꯗꯅ ꯄꯥꯕꯨꯡ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯨꯁꯤ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯏ ꯂꯣꯏꯁꯟꯅꯕ ꯇꯧꯔꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯉꯥꯏꯈꯣ ꯆꯅꯥꯗꯣ ꯑꯅꯤꯈꯛ ꯁꯦꯝꯃꯨ ꯆꯅꯥꯗꯣ ꯑꯅꯤꯈꯛ ꯁꯦꯝꯃꯨꯅꯦ ꯉꯥꯏꯈꯣ ꯁꯦꯜ ꯄꯤꯔꯝꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯅ ꯁꯤꯈꯛ ꯆꯥꯕꯒꯤ ꯁꯦꯜ ꯑꯩꯈꯣꯏꯅ ꯁꯤꯡꯈꯛ ꯆꯥꯕꯗꯤ ꯅꯪꯁꯨ ꯐ꯭ꯔꯤꯗ ꯄꯤꯖꯔꯣꯗꯅ ꯍꯣꯏ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯕꯅꯤꯅꯦ ꯄꯥꯕꯨꯡ ꯃꯤ ꯈꯟꯅꯔꯦ ꯅꯪ ꯍꯧꯖꯤꯛ ꯎꯁꯤꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯁꯤꯗꯤ ꯄꯨꯠꯁꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯑꯁꯤꯝꯇ ꯈꯥꯝꯃꯨꯁꯦ ꯈꯥꯝꯃꯨ
ꯀꯔꯤ ꯊꯣꯛꯅꯗꯅ ꯈꯥꯝꯗꯣꯏꯅꯣ? 시르니 미. ꯃꯁꯤ ꯐꯔꯦ ꯗꯥꯏꯂꯣꯒ ꯆꯪꯗꯤꯅꯦ. 바보, 아이 감옥에. ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯗꯅ 아이 ꯈꯥꯝꯗꯣꯏꯅꯣ? 감옥에 봐. ꯂꯥꯎꯅ ꯍꯦꯟꯅꯪꯕꯣ. ꯏꯕꯨ ꯊꯤꯕ ꯃꯤꯁꯤꯒ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯔꯗꯅ? ꯂꯥꯎꯅ ꯍꯦꯟꯅꯪꯕꯣ. ሸጉኝꯅ ꯍꯦꯟꯅꯪꯕꯣ. 시ꯗꯅ ꯇꯣꯛꯄ ꯇꯥꯔꯦ. 토에. 부시버도 까이텐다 미 카라가 카나오에. 하, 카리게. 아이 마람디 캉데 미 카라가 카나오에. 아이코이 바봉나 파잔바데 아이 우나바 ngamhꯧ드레바. 아이 hꯧ직 라키. 마디 ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ. 마디 가이 ꯆꯠꯈ꯭ꯔꯕ? ꯏꯝꯐꯥꯜꯗ. ꯀꯩꯅꯣ? ꯑꯩꯅ ꯁꯣꯝꯆꯔꯥꯡ ꯂꯩꯁꯤꯕꯣ. ꯑꯩꯕꯨ ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯍꯪꯂꯨꯁꯤꯔꯥ? ꯆꯠꯀꯦ. ꯊꯣꯏ ꯀꯩ ꯂꯩꯒꯦ? ꯄꯥꯎꯡ ꯂꯩꯕ꯭ꯔꯥ? ꯂꯩꯇꯦ. ꯂꯥꯛꯑꯅꯤꯌꯦ. ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ. ꯀꯩ ꯂꯩꯔꯒꯦ? ꯏꯃꯨꯡ ꯑꯅꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯑꯩ ꯀꯩ ꯍꯥꯏꯅꯤꯡꯗꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯨꯏꯔꯕꯅꯦ ꯋꯥꯍꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯀꯩ ꯈꯜꯂꯛꯄ. ꯋꯥꯅꯣ? ꯅꯪꯕꯨ ꯅꯨꯡꯁꯤ. ꯉꯥꯎꯁꯟꯅꯅꯨ. ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩꯕꯨ ꯋꯥꯍꯟꯒꯅꯨ. ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯔꯦ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯑꯩꯒꯤꯅꯦ ꯂꯦꯞꯈ꯭ꯔꯦ. ꯆꯠꯁꯦ ꯍꯧꯖꯤꯛꯃꯛ. ꯆꯠꯁꯤ. ꯀꯩꯗꯧ ꯉꯥꯎꯁꯟꯅꯩꯅꯣ? ꯂꯥꯛꯑꯣ. ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯈꯨꯠꯇ ꯁꯤꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ. ꯆꯠꯁꯤ. ꯊꯥꯗꯣꯛꯑꯣ. ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ. 바보! ꯕꯌꯥꯏꯅꯤ. 바보! ꯊꯣꯏ! ꯑꯦ ꯊꯣꯏ! ꯑꯦ ꯌꯥꯏꯃꯅꯤꯅꯦ. ꯍꯜꯂꯣ. ꯅꯪ ꯅꯆꯥꯅꯨꯄꯥ ꯉꯝꯃꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯐꯥꯔ ꯄꯨꯔ ꯆꯠꯈ꯭ꯔꯦꯅꯦ. ꯅꯆꯥꯅꯨꯄꯥꯅ ꯏꯆꯥꯅꯨꯄꯤ ꯐꯥꯔ ꯄꯨꯔ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯔꯒ ꯅꯪꯅ ꯏꯁꯤ ꯀꯩ ꯅꯣꯏꯗꯨꯕꯣ? ꯁꯨꯝꯗꯧꯕꯅꯤ. ꯀꯔꯣꯔ ꯑꯃꯒꯤ ꯕꯤꯟ ꯐꯪꯗꯅ ꯏꯆꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯌꯦ. ꯑꯗꯨꯗ ꯁꯦꯝ ꯄꯥꯝꯗꯦ ꯏꯃꯧ ꯅꯨꯄꯤ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯅꯤ. ꯍꯥ? ꯃꯔꯨꯞꯀꯤ ꯏꯆꯥ ꯊꯣꯏꯕꯨ ꯑꯣꯏꯔꯕꯣꯏꯔꯦ. ꯏꯆꯥꯅꯨꯄꯤꯅꯤꯅꯦ. ꯑꯗꯨꯗꯤ ꯐꯅꯕꯨ ꯐꯔꯦꯅꯦ. ꯃꯍꯥꯛ ꯄꯥꯎꯁꯦ ꯇꯥꯔꯝꯒꯗ꯭ꯔꯥ? ꯊꯧꯗꯣꯛꯁꯤ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯗꯤ ꯄꯨꯟꯁꯤꯕꯅ ꯀꯔꯤ ꯈꯟꯒꯅꯤ? ꯑꯩ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ. 이마! 토이니 이마! 이마! 토이니. 하, 이사 토이니. 토이네바. 삐로가다. 할로. 토이. 할로. 그리노 많은 앙바가 아무것도 따드리시고. 아이 행게 빌어. 헬로. 토이 kuinune 내려온 오자시고. 헬로. hello hello kuinune 토이
Hello. Yare ima. Karigino hamaki phone tawtide. Howsik tawri sidi. Kayo nang munabro. Na khon sol ka min ngang sibo. Nade. Hello? Thoi. Nangi result yengabo. Yenge, pass tawre. Nan makaidi. Nang na pass tawa khudingi chak chaminakiko. Kaino ngasi sadine kaino. Akhoi de lao. Ngasi nan khoi pamjab nganap to, maru thungamge. Hello? Hello? Karigi nang kapi dobo. Numi khain ni unan dabada. Adama nuai tabad awrisi. Lao ko. Hanagi matau gumna ai lakpa yararoye. Kegi lakpa yarodeno. Ai longe. Yaro he, ayu jina lobo lakani. Karigi nasin thiru no ba. Ai sinda banati. Ai mo oira bane. Chasilo. Chase. Kaino. Chatpa yaroye. Chase. Kaino. Thado. Ai chatpa yaroye. Thado. Thado. Chatpa yaroye. Chatpa yaroye. Ai se long labile. Yum sigi mo. Nang chakro. Chatkro. Inak tagi lab na chakro. Aigi wakal tadok biro. Karigino? Nang na mayong palabi nupigi, makutpay na singuri babo. Napabunggi apambagi mayok talay kano. Nataw na alay na, asaw ba mi mo oyo? Layo bagi yung mado da salas sila o. Lao. Nungsi haiba wahaysina hugi tingkhang oina thillagre Nungsi haiba wahaysina hugi tingkhang oina thillagre Isa pumba pangthare Phukpa ngamdre I khongse Jokthana thangle khong thangse Panthung khangdana chatle punsi se Mai kai khangdana thangle khong thangse Angau bagum Luhomoding nga si Pabo, kapto na ler si Gaigino. Ay kita wahib no? Ay, yung sige mauni. Adubo, gasi pawbada yung panmagi maridi lang nade. Madu Karigino? Lanjadraba po sibagi wasak. Exam po may pangnabagi damak. Ay, siyang na lining doon na lining eh. Adugi ayaba do. Bibiyo nang na. Ayak ni. Lochinduna thamjavani nungsina kainabagi chainabu kiduna
ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡꯅ ꯑꯩꯕꯨ ꯀꯥꯏꯍꯧꯗꯨꯅ ꯐꯣꯡꯗꯣꯛꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤꯕ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯦ ꯄꯨꯟꯁꯤꯁꯦ ꯊꯥꯖꯗꯅ ꯆꯠꯈ꯭ꯔꯕꯗ 이모이는 마이베마 분시박이 와서 오리바 액잠부 마이바 한비우고 마두다니 아이는 밤잡아 ꯄꯨꯟꯁꯤꯕ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯉꯒ ꯂꯩꯃꯤꯟꯅꯕꯁꯤꯕꯨ ꯄꯨꯟꯁꯤꯕꯒꯤ ꯑꯁꯨꯛ ꯌꯥꯝ ꯈꯜꯂꯤꯁꯦ ꯀꯩꯒꯤ ꯑꯩ ꯌꯦꯡꯈꯤꯅꯤ ꯃꯍꯥꯎ ꯌꯥꯎꯅ ꯍꯤꯡꯖꯔꯝꯕ ꯑꯩꯁꯦ ꯇꯔꯪꯗ ꯇꯥꯎꯔꯦ ꯑꯉꯥꯎꯕꯒꯨꯝ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯊꯃꯣꯏꯁꯦ ꯀꯞꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯁꯤꯅ ꯆꯩꯅꯥꯅ ꯌꯣꯝꯂꯦ ꯊꯃꯣꯏꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯐꯝꯅ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ 누시 하이보 아이시나 후기 띵큰 오이네 틴나레 후기 띵큰 오이네 틴나레 가이드 너희는 마부티도 이시보 Sana. Sana yomba. Ibungo sana yomba. Nang bu punsiba bu khangburane. Oh, khange. Kaidore punsiba di lakta dia. Mama do kanna nabadagine chathokpa ngamdre. Magi mahut silaga laisine. Magi punsise yam wareda. Kaidore? Napisina sum songkalaktana thariba pojai singse ama ta phatre. napi ngata ngari ma doi dum ta Thariba pojai singse ama ta phatre. Hai nakuna saka sok lakani suba nomba is lepa yadam in hei sasa oh to ai palu kai wi ko hoi babu oh to babu na yan pati kaya nang tagsibo se hoglo babu na pamsaran mo basak to nasa may pagkiki hoglo babu ay masakit daw hipit no ay kuwan gila babu imong siglo nasa kong gila imong siglo babu na pamsaran mo basak to nasa may pagkiki
ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯕꯅꯤꯗ ꯏꯃꯥ ꯃꯍꯥꯛꯁꯤ ꯄꯣꯖꯤꯁꯟ ꯈꯨꯗꯤꯡꯃꯛꯇ ꯆꯦꯠ ꯆꯦꯠ ꯂꯥꯎꯅ ꯊꯣꯝꯃꯒ ꯂꯥꯛꯄ ꯃꯤꯅꯤ ꯃꯃꯥ ꯂꯥꯌꯦꯡꯅꯕ ꯁꯦꯟꯐꯧ ꯂꯩꯇ꯭ꯔꯤꯕ ꯃꯥꯅ ꯀꯃꯥꯏꯅ IAS ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯣ ꯄꯨꯟꯁꯤꯕ 이마 mayam laiye ꯄꯨꯟꯁꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯅꯇꯨꯅ ꯃꯥꯟ ꯁꯣꯟꯊꯔꯤꯕ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ 와간 ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ ꯅꯤꯡꯍꯟꯅꯒꯅꯨ ꯅꯊꯧꯅꯥ ꯂꯩ ꯏꯃꯥꯕꯨ ꯂꯥꯌꯦꯡꯉꯨ ꯅꯍꯩꯗꯣ ꯃꯇꯣꯟ ꯌꯧꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛ 와간 나통나 lệ ሆነኩ ꯏꯄꯥꯅ ꯈꯜꯂꯤꯁꯦ ꯁꯤꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯂꯒ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕꯗꯤ ꯌꯥꯏꯗꯅ ꯀꯩꯗꯧꯔꯦ ꯑꯗꯣ ꯂꯦꯞꯇꯅ ꯂꯩꯔꯗꯤ ꯆꯪꯉꯧ ꯂꯥꯎꯅꯦ ꯅꯨꯡꯁꯤꯗ ꯅꯪ ꯎꯔꯒ ꯏꯆꯥ ꯊꯣꯏꯗꯣ ꯅꯤꯡꯁꯤꯡꯉꯛꯏ 이마 분시바부 레이브로 ꯆꯠꯊꯣꯛꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯄꯁꯨ ꯃꯌꯥꯔꯦ 구신디 상디네 뒤수 깎게 이마 까이 놈이다 뽀에 ꯌꯨꯝꯖꯀꯩꯁꯗ ꯄꯣꯛꯏ ꯀꯩꯗꯧꯔꯦ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯑꯩꯅꯦ ꯏꯃꯥꯒꯤ ꯈꯨꯖꯤꯟꯗꯣ ꯑꯝꯇ ꯀꯛꯊꯠꯂꯝꯒꯦ ꯇꯧꯍꯩꯗꯦꯅꯦ ꯂꯩꯁꯥꯕꯤꯅꯕꯨ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ 이마ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯑꯃꯗꯨꯗꯤ 이마 이마기시 ꯆꯥꯎꯗꯦꯅꯦ ꯏꯕꯦꯝꯃ ꯆꯥꯎꯗꯦꯅꯦ ꯁꯤꯗꯤ ꯇꯣꯛꯑꯁꯤ ꯑꯗꯨꯗꯤ 이마 삼jet ꯑꯃꯨꯛ ꯍꯥꯠꯂꯝꯒꯦ ꯀꯣ ꯃꯁꯤꯁꯨ ꯊꯣꯏꯗꯧꯅ ꯃꯉꯥꯎ ꯊꯤꯗ 세 ꯍꯥꯠꯇꯣꯛꯄꯤꯔꯛꯀꯦ ꯁꯝꯒꯁꯦ ꯌꯥꯝ ꯐꯩꯅ 마이 몽시디 애기 사누빠다 ngaure 이마 세 아이 분바 하이로예
이마 뿔라게세. 이마, ꯄꯨꯟꯁꯤꯕ ꯂꯥꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯥꯛꯄꯗꯤ ꯌꯥꯔꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯤꯅꯦ. ꯅꯪꯁꯨ ꯉꯥꯛꯇ ꯉꯥꯏꯈꯣꯗꯅ. ꯑꯩ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯔꯣꯏ. ꯑꯩ ꯀꯩꯅꯣꯝ ꯄꯤꯔꯝꯒꯦ. ꯃꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯨꯀꯣ 이마. ꯀꯔꯤ ꯄꯤꯔꯝꯒꯦ ꯍꯥꯏꯕꯅꯣ? ꯄꯤꯕꯤꯌꯨꯀꯣ. ꯁꯦ, ꯑꯩꯅ ꯄꯤꯔꯝꯕꯅꯦ ꯍꯥꯏꯕꯤꯌꯨ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯃꯥ ꯂꯥꯛꯑꯒ ꯄꯤꯔꯒꯦꯀꯣ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯆꯠꯂꯣ ꯆꯠꯂꯣ. 이마 ꯊꯤꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦꯀꯣ. 하이스. 무잠 누아이 레르미나. करी जेनो दुना पुंसीबीन उन्नजीने पिरम चेनिदा नदाउदी नमती है टेखत भी अमा काथोखरजु चेट लाउबी अमा हेत फाउसि लैने याय अस खदानु याके द्रोगे तोजी के द्रोगे अइमा उननी खम एम सारे नुपीदुनु उनसे हारगा कैदोबोय सादुइनो अइना सुकुइना मतम जंगना मसुम तागी गेजरजु अइगिने हाबदा इमा मानबिदो मदु नतना कनामता लैते गुली चाबी लैसाबी अमा बाबो अइंगोंद कियंदी चंगिरोइद्रो चंग्रो नापुथागे अमता ए मुछागलुगो इन जंगन गनु आई चले